Hello mayam, channel asibu nuksibiduna subscribe tawiriba subscriber singbu ahan bamaktada ikukna na khurumjari ngasidi mayamda pathoksarakki Chayol ki oiba Rashifal haibadi hapta ki oiba Rashifal December ki tang 8 tagina December ki tang 16 phawbagi 2025 ki Chayol ki oiba Rashifal aduni channel asibu subscribe tawiramba amadi video asibu like nambiramba kawiganu ahanbagi rashi asina mes rashi Chayol asi adom thabak tawbada yariba makhai wakhal munna thadaraga tawbiyu maduna adomda hena kanagani thabak tawbada thauna lingjen fudokpa ngamgani awangba thaki mahai tamba yagani buti loksing thokani Koridol gilamda laiba singshu wakhal hena thokani adubu nupa nupi ani bab taminaba watkani haksang su masit nungairoi yariba makhai ishagi pukning wakhal fathabiyu mathangi rashi asina brisa rashi Chayol asi imung manungda natana naknaba mari mata singshu ana ye khara mayuk nagadori loinana tinaba marup mapang amadi mari mata singasu ningai sangdanaba khara thokani arembada sel hena satkani migi misausu sangani adubu imung manungdi ingna sikna laigani ishagi laibuk mapasu sumgani anoba marup mapang sing thengnagani ishagi mingchatsu hengatkani mathangi rashi asina mithun rashi Chayol asi thoidokna karbarwala singidi poinu thagumbani nupa nupi ani punna tawminaba amukka hena kanagani mahiroi singsu budilo sing thokani anoba thabak phangu haiba lei nungsi ningongi lambida hena mara setna chesinagani lamtu loing kholna singba lepsilu haiba sulai adubu sarkar ga mari leinaba thabak thorom singdadi ka hena kanaba oiroi miga mukna biganu mathangi rashi asina karkat rashi Chayol asi adongi sinfamda ayat apan khara mayuknagani maram asina tangai fadana hanadagi hena kanna honabagi tangai fadaba lei haksang su kaya nungairoi karbada sendong hena phangani hana mangkhiba isagi mingsat hanjinba ngamgani anoba lanthum lepsinba ngamgani ishagi aningba apangba thungba ngamgani ishana honajaruba thabakki mahi phangba ngamgani mathangi rashi asina sing rashi Chayol asi adom pukning haksang animak nungaiba phangani office ka mari leinaba thabak tawbada mai pakani angam athau singdagi khudong saba phangani ishagi thabakda mai onsingani langfai chattuna sendal basu kanagani adubu sana khonabada mapa kaya sumloi angam athau singna mamit suktokpa Chayol ni mi tinabada khara section biu yariba makhai miga khana sei nabiganu mathangi rashi asina kaina rashi Chayol asi adom na pukning wakhal leitana tawba ayamba thabakta mai pakani imung manung shanti legani nupa nupi ani punna sel tanminaba yagani wakhal nungaigani amadi saba thakpasu ihauda hawadaba matam oiri anoba firol setchagani lamtu koithokningbagi apamba sulai adubu thabak tawbada ayat apan kharadi mayoknagani lau singugi sinfamda laiba singsu ikan kanaroi mathangi rashi asina tula rashi Chayol asi adom singtha ningai oiba thabak khara masu tana pangthokani nungai yaifaba hengatkani laina tina leiroi thabak tawbada mangam sangani senthok lambisu marang adum kaigani anobu mahi tamthaba yagani langpai satpada kanaba phangani adubu marup mapang singa karisu nattabada karisu nattaba maramdagi ningai sangdanaba thokadauri ishana tawriba sinfam aduda tension hena wangkhatkani mathangi rashi asina brishak rashi Chayol asi ihan hanbada mina thikha tawsi jwar sansi lotarin singba laibak ingbagi thabak tawsi harakpada chukya yabiganu
masi nattaba ataidi loina fai pukning haksang fagatkani मीना फिदा थाब थबक तौगनी इसाना तौरिबा थबक नत्रगा सिनफम अदुदा थाक हेना वांगकतगनी थबक तौबदा नेना ताना तौब ngamgani amadi mai pakna punsi sinथा पांगबसु ngamgani mathanggi rashi asina danu rashi Chayol asi adom lengak paiba miyoi singa hai singna tinabada isagi kanaba amadi khudong saba lehauba yagadaba matangni senthok lambi mong tagani isana honaruba thabak ayambada mai pakpa ngamgani mahi masingge lamda laiba singsu mai pakani hena afaba sinpham phango haiba lei imbal kebal ki thaksu hanadagi wangkhatpa ngamgani adubu mina adombu yengsimba Chayol amadi oiri mathanggi rashi asina makar rashi Chayol asigi manungda hana lairamba sayanaba thabak kharadi yanaba purakani sel thungi thabakta mai pakani ana ayeksu fagatkani wakhal pukning nungaigani anauba karbar haubasu yagani isana pamjaba potchei kharasu phangba ngamgani nupi angang amadi icha isugi afaba thabak tawba ngamgani adubu langphai setuna sel tanbagi thabakti tawbiganu migi wahaida ka hena thajabiganu karisu nattabada wathok thu haibalai mathanggi rashi asina kumbha rashi Chayol asi adom isagi mating amadi hai singba fudokna thabak tawbiyu shu nomba kanbiyu sana khonabada warabasu isagi hai singba su mating thokna sanabiyu isagi mingsat purakani mahi masingda sai kagani karbar pakthok sakthokani sel thum marang kaina lakani afaba maru mapang sing thengnagani min adombu bebar tawbigani adubu saba thakpa amadi chathokpadadi chekshinbiyu mathanggi aroiba rashi asina min rashi Chayol asi isagi sel thungi phibam mawong tana phagatkadori isa suba nomagi mahi matik sana fangani anauba karbar haubige harabasu Chayol asidagi haubiba yare aru ahengi lalonba kanagani anauba lawing khol lepsilu haibalai isana tawriba sinfamda hena sakhatkani adubu mi tinabada masak khangna tinabiu marup maraktagi adomda singsep tharakadaba honarakadori channel asibu subscribe tawbiramba amadi video sibu like nambiramba kaubiganu